Pausada yung pumuypamar uypapaw karab de tugjere. Facebook tagi yamlaba sel khongkalamba Rajasthan tagi miyu ani yel yaukre. Social media oriba Facebook ki pothafam aikoigi kauba website amada imungi sinadaba polamsing pikani aidun lupa lising humputra mga lana khongkat kipada. Natana CISF ki officer sajinaramba Rajasthan ki sarkar police station ki. Karkari village dagi Zakar Khan sahikun ka mga amasong laikay atumakta dagi Fakru sahikun ka mapan CGM Impal West na judicial custody pan pibadagi akuisa ni mag ngasi zel yaukre. Lana sel lakur kaya habi kita mag kuya thong polem laikay dagi RK Dines ka upamyoy amana cyber crime police station Impal da. Complain ang madankat ki complain na dunahari badi Impal Airport da CISF ki officer oina posting dalay bani ayba Vikas Patil ka upa Facebook ki. Pothafam aikoigi kauba website dagi yum amada imung da sinnagadaba polam sing victim masina laike. Hariba polam sing adu mamang thagi tha amada Imphal Airport dagi laupa yagani hana khangalake. Complain ero waripa miyo isna jun tara katareta apunba senfam lupa lag amaga lesing ni fuga mapan samanga gi manung da sada tara haibadi apunba lupa lising humputra mga gi senfam yana bagi matung ina egoising asida transaction tauke. Senfam adu pikraba matung tha asigi ama fawa polama bada complaint asida fangkiri hari. Complaint asigi mari edana cyber crime police station Manipur amasung Rajasthan police ke apun batim amada. Mamang thagi kun gamari da Rajasthan gi Alwar district taki egois ani asifage. Police na farava miyo eni adu Rajasthan gi ACJM number 3 ke quarter cyber crime police station Impana transit rema lauke. Lawan na equis animag Rajasthan dagi police na Imphal tamna puraki police na equis animag CJM Impal West ki quarter puthok laba madong. Equis nga dunga si papa police custody de tamla ke makadaba judicial custody reman ki tama police na equis animag CJM Impal West nga si puthora ke. Police ki rimana du taraba matung CJM Impal West na equis animag tha asiki taragani fan phawba Nimit taraga mga ni judicial custody riman pire adun laut hoke. Riman adu dagi equis ani adu kasi jail jau kre hari. Nongkan na suba lampi siyem bata soy bata ki singning kai ba kani expert. Manipur ki none district ki marang chanalai ba marang singi area da chawna singning kai ba ki thok thok to nambiyo kya gi thawai magli ba se. Mapam masida aten ba matam da nongkan na suba singlai bak sing asi yamna homba madi lambi siyem na sing ba thapak tawram sing paikat bada. Yamna systematic oidabaki masasing asin thogan bo oigani ana expert kyan pot pinaragle. Manipur University ki Department of Art Science ki Readier Professor Raj Kumbhan hai mafam asida sing kaktunare lambi amadi kari chana da lambi kya marom. Sinabada natana mafam asigi jega chana da mongda aso belni kya sajilakwa asin laibak thiba thokto asi thokane. Mafam asigi nung sing asi burial group ki oiba maramna sing kakpa matamda Jungna kaktarabadi sungchoy chodana singning khaiba si thokane. Geology ki matung inna singkak ko matamda degree 30 natragna madudagi hena ngamna singkak ba si yamna kudong tiningai oi aina lairibane. None district ki singa si kathil manbi area dagi hauraga Indo Myanmar region ki saruka masu hairibane. Hariba singsang asida lairiba sing ki singlai bak singa si yamna homba amadi sedimentary rogna ayam oi haire. United Sandel College ki Professor RK Hemantan Hai Singasi Sel Amadi Sunu Nungi Saruk Yamni Yawi Masi Sedimentary Rocky Yamna Ason Bakang Lup Sanki Manung Charlevane. Ado Masida Yamna Hai Sing Engineering ki support Pirapadi Singning Kai Basi Ngaktopa Yagadabane. Mafamasi bo matung tarak pada landslide thok tana bakan ki harabadi tangai fadan motik chapa drainage system thamba mathau dai. Housing maki wana mafam asida railway ki tunnel umadi madam ki khwaidi ki wangbar railway bridge ase yamna nakna laire. Ado tunnel asida ising yosilak labadi hiana kudong tiningai oigani haibase kupna naina huba change. Manipur University ki Art Science Department ki Professor Soibam Ibo Tambina hai singning khaiba du kari param da ki thoki bano aiba chap chana thidok pada batam changki gane. Ado hau khibana mitkarni asida noglep tana chokiba asina yamna chawba marama badi oire. Masigi sumatak sing kak thatuna lambi semdana mahusagi pifam ta akaiba pikiba asidage laibak thipa thokdok asi thokibane. Nagalambarom da asiba haksang punna nifuga taret fangkre taraga mari thiba khangdana laire.
Noni district ki manung chana leiba marang chingi landslide thokphom da ngasi mangani chanba numit ki oina chathakiba rescue operation da asi bhagsang manga phangba ngamki baga loidina hauju phawda asi bhagsang punani fuga taret phangba ngamkhre loina na mioi taraga manga ki haksang hauju phawba ki oina de thiba khangdana leire thawdok thokphom dagi phangba pawgi matung ina ngasi phangba ngamkiba asi bhagsang manga adogi manung da mioi amati territorial army ki person ne Adopa mioi mari adudi haujuk phawbagi oina chap chana masa khangba ngamdre adopa mapalam dagi lakpa railway ki thabak suba sinmi sing oiram ba yai hari thawdok thomop asida ngarang phawda mioi ni fugan ithoi ki asi bhagsang phangba ngamki bane ngasi nongna phangki ba haksang manga adusu postmortem tawna dabagi damak porom patalai ba zenems ki mokta pokre haujik lengak talai ba record ki matungin haksang phangba ngamdri harba mioi tara manga asigi manungda mioi manga di barang singki makhuam kholgi khunja singni Makoy mafam atuda posa yuan ba dokan pamduna laibani hairi. Pawasigi matungin haujik thoktok thokpom asida Indian Army, SDRF, NDRF, Manipur Police, Manipur Fire Service, Manipur Mountaineering and Trekking Association na chingba tongan ba agency singi apun pa person chaduk lomna mithi bagi tabak chathari hairi. Thawdok asi Manipur khaktana tana lepak sin batungna khanaba soba isu amo oiri. Masin barum oituna tongan ba researcher, scientist environment Telis kayana magi oiba mor kaya supang tong narakli. Thawdok asi ba Manipur lekang na suyam na lumna lagduna laiki drava. Miyoy singi bong barong dalupal lak mga gi compensation amati asok pa miyoy sing dana. Lubali sing jangkay ki mating pigani analaw thokra bane. Masidas na tada Manipur ki minister nong tomo beri na su thawdok thawpa mas tahak ting na arira khana satuna. Rescue operation sa tariba siyang sinki bane. Operation asita singi amati tamgi tongan ba Civil Society Organization amadi lanai mioi kya na su makoy ki angam basel. Masonry amadi asa athaki polom kya su lip tana patheng pang darak libane. National Highway number 37 ki saruk thoki balai bakthi ba thawdok asina bar moiduna. Highway asing asi phawba phawna ba ngam dan lai ribane. Thajaba yaba phum dagi phangba paw ki matung ena di thawdok thofum asige. Thawdok thofum asidagi ngasi nupi khut oiram gani thajna ba atat pa khudang ki saruk amasu phangba ngam ki haire. Heroin ke kona na fa ki bamiyo ama sahi mari jail laina da balu palising kun manga fine thina na bakangan gre. Hau ki bakumza lising ani tara ka darita heroin powder ke kona fa ki bamiyo manga se Susanpur ki Court of Special Judge NDNVS ke kona mara laire han lak tok pa galoina na. Sahi mari jail da laina na bakangan gre pawusin hai sahi mari jail da laina na bakangan gre bamiyo ese ki mameng. Lancham rem sahi humpu kumu jam palai kai Susanpur da gine. Miyoy se masagi yung heroin number 4 powder yole habag akak na paw umafang badagi. Susanpur police ki kangbu aman masam ki yung da thibo bagi tabak sa thagi. Thibo ba da plastic ki serang de heroin powder yaw ba packet. Nifu amadi seloy na lupa lak magalising kun kamapan. Upo amada yaw dun na leram ba theng naki. Tung da case sa ki charge sheet chu kumjali singani taraga mapan ki April thada thagi. Magwe NDVS ke section 21 clause B 29 ki makada marhal situ na laki bane. Loina na mahak na punna pham na kiba miyoy ani adude loina na mahak punna pham na kiba miyoy ani amadi kona ran ba thabak sing jathagi abagi mathik jaba kudam jangtam sing leite aina thadoke amadi miyoy asdagi phaga liver cell adusu atopa miyoy amagi lanthami hon bagi sanpham ni haibagi kudam sing podok lakpadagi jima pikhrabani haire kesaji ke ore phibam sing yeglaba matung da Susanpur gi Court of Special Judge NDNPS ki kona PSA ki section 21 clause B ki makada maral leire haripa lancham rem sahi humpu ase sahi mari jail da leite da bakangan ki amadir balising kun manga ki senso fan oina thina da bakangan ki kai kumpa mahna fan oina thika darbasan pa masi pithok trabadi makatana tha ani jail da leithoki ka da leithaki ka da bani ana chapalle log ayuk da gi recommendation state daw ki dre thabak ton thok na bagi matam pithna ba high court na khangan gre Manipur Lok Ayukta na Manipur State Power Corporation Limited ki mari leina ba official singbun investigation loidriba phawba mafagi official capacity de lahendana ba matam pi khiba du makata na taksin dana ba High Court of Manipur na judgment pi khre adu mangul Lok Ayukta na fi ke recommendation adu state taw habadi ya khedre High Court of Manipur ki justice Antem Bimol Singh ki court ngasi Sankivar petition clause C number 161 of 2022 talksom Kamini Mohon versus Office of the Lok Ayukta ki hearing the takiba order aduna makata na pallibade. Order sina piriba observation asina Lok Ayukta ek section 32 clause 2 ki makata Lok Ayukta na piriba recommendation. Adwaya ba piba ki matang da ating balay roida bani habes ne.
Manipur government su lok ayukta yeki section 32 clause 2 ki makhada piriba recommendation adu ki matang ti yariba makai thuna firep logani hana di thajai an order aduna aroibada palle case ase August amali sigani kuni thoida ambo hearing chatnaba list dauke Chandian district ki sakpi karongda 33 kb line amasung atai civil war sing jauna 2/1 MB 833/L 11 kv service station ama NLCVR ki makadalupa crore mafal lakh ni fuga magal ising marfu satruk sumna banga sana saganaba MSCM Power India Private Limited ta work order firaga paikadan kibagi matang dalupa crore magal lakh taragani fund ising marfu drani fund chamri ni fu lana sinaki habgi matang da TS Niros ko ba amana Manipur lok ayukta da wakar malak padagi officer na preliminary inquiry sathange Kaksing district ki BDF sing chu khongjung da sarukya gane BDF person sing the piriba thagi honorarium ase police constable amada piriba thagi talab ki chada humpudra manga ohelu haiduna All Manipur BDF Welfare Association ki central committee na hayeng mi pampang tok na sangsilaka da khongjung da Kaksing district ta leiriba BDF person satruk sumna bari na so sawat kani aina phangdokre Kaksing district ki kyanglam Laifa ngan bada leiba hianglam kaithel da Kaksing district BDF Welfare Association na sindana pang thogiba Mifama bada wari pasi loki bani mifama da BDF Welfare Association Kaksing ki secretary Alimudin Nahai police person amada ki tadana mathau toriba BDF person sing da piriba thage onarium ase hausi matam masida asuki matik chanatre langa ki department am batare chuba pegi scale da talappi na bagi mathakta nongwada sinariba pose gi mamalna atyapak na wanglapa asina BDF person sing imum pubagam nadre Pipa masina maram ora ke BDF person sing thabak tagi tok na ba Cherul pisin ba yaure pipa masida ki All Manipur BDF Welfare Association ki central committee na sinduna BDF sing gi thagi honorarium hangkat na ba sangsin gada ba khongjang sing da Kaksing district ki BDF sing da su mapung phana sagor kani kari gambaranga na taliba dimana se tasin da ba tarabadi sahi tara hian Manipur lenga ki law and order ngak na ba kathok tuna laklaba BDF person sing Taraga jangkai asi thabak tagi resignation tawagi khongjang phawba changchenarba so sem chariba asida district asigi person sadrung bari su saruk jagani haige Kwazarda talab chabu basana bi oina torokliba asi laibak thibane Lamdam asigi inkhalak liban ha singna Kwazarda amadi talab chaba si chanabi amu oina tawnarakliba asi laibak thibane masi thingauna da bhot lamina si aina SDPO Moirang L Santi Kumar na phongtokre Moirang Oksong Bung Laikai Mairapai bi Imalo Citizen Club Department Association of Songbong Development Committee Oksong Bung Laikai amati Moirang Police na sinduna Moirang Oksong Bung Laikai community hall da mai ka ba jinjak thingna bagi awareness program da sarukya kiba SDPO S Santi Kumar na hai yumki al oibasina Kwazarda jarukpa yobi adu masa sing da pijaba habasi pikliba angang adu da mai ka ba jinjak pijaba tambi ba haurabane drugs nariba miyo sing adu drug ki laina na naraba ngaktani Makoi vo phaba punba amadi phuba seiba tawhigano depression ki ana baloi na riba makoi ba miyam na faraga police ta pirak pamatamda phajinduna custody da thamba basi makoi wakal dai hena soksilak pa yai madamajana makoi bu wakal thana da mama pa oibe singa khanaraga rehabilitation center da thamduna ana punsi da lakna da hona minase madama khatana high class 7 8 tamlak pa angang singi mama pa oibe singna masa sing kadai da chatli mama na ba kanaga tinari habana singba kumni yangsin biyo Loina nupi ayamana Kwazarda amadi talab chaba chanabi oina toroliba si thadok biyo masa hoi basingna lona chaliba lambido mama papa obasina khangtok na ba hona dana makhoi ge ponsi kanada ba hona minasi haujiki matam da napa masa nupi masa kharana birthday party tawribani aduna restaurant natraga na bar gumbada tawriba asde mai ka ba chinja kya sin ba yaure maramaduna miyamna so angang sing aduna tawriba mong adu sum thok pidon wakal tahan biyo loina restaurant natraga na bar hangliba Mapu sing asu sel katagi khanbi gano nahasing punsi amadi Manipur kanbada adom su asoba thotang lobi hana pel tauke private firm da sel tha dagani ana sel lokhalamba mari police na fare singjamai singa makhada office sang do leiba Bibarel Enterprises Private Limited chakhon habani ajno mobile da vest tawba Mahindra Renewable Private Limited na sel tha dagani ajno mangjongna na lupa lakh tara ka mga khongkalamba da chenava nan Manipuri ahum amusung lamdam sigi mi amapunna apunba Miyoi mari Imphal Police Station na faraba matung CGM Imphal West na Egoist mari mag tha asigi taraga nitoy phawba namin mapan ni police custody ipan fikre police na faraba miyoi sing adudi Bihar ki Daiwara Saran Belis daki Akash Kumar Sahi Ganipan Jharkhand daki Jamshedpur ge Madhusudan Sri Krishna Puri Dimna Road
मैंगोदगी चंदन कुमार मिश्रा सही निफुगा मरी चंडीगढ़ की पंजाब यूनिवर्सिटी की हाउस नंबर 30 टाइप 4% सेक्टर कुनगमंगादगी नाविन शर्मा सही कुनगा तरेट अमसुंग नागामपल सोराम लाइरक्तकी निंगोंबम केटी एलाइस मोनली सही निफु असने थाउदोगसी की मतंग द पिबारेन एंटरप्राइजेस प्राइवेट लिमिटेड की मपुना पुलिस स्टेशन द कंप्लेन बलान खलके कंप्लेन असिग मरी लेने इम्फाल पीएस ना एफआर चंद्र केस असि इन्वेस्टिगेशन चथरगे कंप्लेन अदुग मरी लेने प्राइवेट फार्म असिग मपुना पुलिस ता हायरखिबदे मुंबई द लेप महिंद्रा रिन्यूएबल प्राइवेट लिमिटेड इम्फाल के एजेंनी हाइवा आकाश कुमार अमसुंग चंदुल कुमार मिश्रा का ममंग थक्ता मपु असिग मिफम के अफामेनागे माधुदा कंपनी असिग म्यूट ओरिपसिन मपालम दगी नवीन शर्मा हरबम यु असि लाकनि हाइके लोइनन नवीन शर्मा असि इम्फाल लाक्तुना होटल लेरुप मदुंग ममंग थागी कुन गतरेत हरबम यु असिदा होटल दा लुपा लाख तरा का मंगा की सेनफम फार्म असिग मपुन खुसिनागे नवीन शर्मा हरबम यु असि वहेम गम लेका दलेबो होटल पोलो दगी फ्लाइट तोंगन नान थोकिना पथरंग तउदुन लेखिबने हारि थाउदोगसी के मरी लेना पुलिस ने 21 मरी तोगन तोगन बर्ड नमित सिंह द फाराबा मतों मगाधब पुलिस कस्टडी रिमांड की दमक सीजेम इंफाल वेस्ट तंगसी पुथो रखे पुलिस ने निरक पर रिमांड अदु ताराबा मतों सीजेम इंफाल वेस्ट ने 21 मरी मक था असि की तरह गनि थोय फोपर नमित मपन पुलिस कस्टडी द थमननबा सीजेम इंफाल वेस्ट न खंगन खरे मगा तरक अतोप पाउदा इंडिया दा अनोबो ओमिक्रॉन सब वेरिएंट डिटेक्ट तौखरे अनुभव ओमिक्रॉन सब वेरिएंट अमा लेबागसगी स्टेट तरह की बतक डिटेक्ट तौरे हरब सब वेरिएंट असि BA.2.75 हाइना कवे मसि लेबागसते हेनबे पाइनंगे ओइब फिबम अमा थोगलबे याय हाइना सोर्स सिंगे मेकेदे फोंदोगले अदोंग इंडियन हेल्थ मिनिस्ट्री की मेकेदे लेबागसिदा सब वेरिएंट असि डिटेक्ट तौई हाइब कंफर्म तौद्रे टेक्सास मोता लेब सेवा मेडिकल सेंटर की सेंट्रल वायरोलॉजी लैबोरेटरी की डॉक्टर साइ फ्रेशन फोंदोखिबदा हौजुक फावदा लेबागसिगी स्टेट धारा अमसुंग मालेम की लेबाग तरे ओमिक्रॉन सब वेरिएंट BA.2.75 असि डिटेक्ट तौरे अने ट्विटर दा सेरिस नाइदा फोंदोखिबा लैरे दिल्ली दा नोबो सब वेरिएंट असि केस अम डिटेक्ट तौरे हरियाणा हिमाचल प्रदेश जम्मू एंड कश्मीर कर्नाटक मध्य प्रदेश महाराष्ट्र तेलंगाना उत्तर प्रदेश अमसुंग वेस्ट बेंगल दसु सब वेरिएंट सिंग असि डिटेक्ट तौरे पुना हौजुक फावदा लेबाग असि सब वेरिएंट असि केस तारागा हमदो डिटेक्ट तौरे जापान जर्मनी यूनाइटेड किंगडम कनाडा यूनाइटेड स्टेट्स ऑस्ट्रेलिया अमसुंग न्यूजीलैंड दसु अनोबो सब वेरिएंट असि डिटेक्ट तौरे डॉक्टर फैसलन की माइकेदे की मखाता न फोंदोखिबदा अनोबो वेरिएंट असि लेबाग असि फाक्सन न हलकपा याय अदमो हौजुक फावबगी ओइना वेरिएंट असि फाक्सन संदोरकपा हाइबदुदी ओइद्रि हाइरे PSI रिक्रूटमेंट वाथोक मरी लेना कर्नाटका के ADGB पोल CI देना फाखरे पुलिस सब इंस्पेक्टर रिक्रूटमेंट की वाथोक की मतंग द थिजिलिबा कर्नाटका पुलिस की CI देना निथौकाब निमित्त ADGB अपडेट पोल फाखरे स्टेट तुदा हनबो इन ADGB रैंक की ऑफिसर अमबो फाखिबदुना पॉलिटिकल सर्कल खरादा नुंगनांगबा पोखनके सोर्सिंग के मतुंगिना वाथोक अदुगा मरी लेना हाना खंगरमदबा क्या खंगलकबा लोइना सेनबा अनोबा मिसक क्या खंगरकबा याय हाइरे मगारकसुबो इन CID की ऑफिसर लाखिबा फोल वाथोक अदुदा सेनै हाबसि खंगलखिबा लोइना फाखिबने पुलिस मार्क मेडिकल केस अमगिदमक बोर्डिंग हॉस्पिटल पोके मार्क मतु की मतुंग द कोर्ट अमद पुथोकलगा मखाताबा इन्वेस्टिगेशन की दमक मतम खराब माको मखोय की कस्टडी द थमनगदौरिबने CID सोर्सिंग हाइरि मदुदी सीनियर ऑफिसर असिना मयुकनरिबा सारसिंग असि माके ऑफिस द पाकुम चेसिंग सेम साबा एक्यूशन नामथा की थबकदो पांगथोकद मतिंग पांगनरबा एग्जामिनेशन सेंटर सिंग फाइनलाइज तौबा मसो कैंडिडेट सिंग बो ब्लूटूथ अमसों डिवाइस सिंग एग्जाम मनुंग द सिनबा मतिंग पांगनरबा सीटिंग अरेंजमेंट सिंग लागन की बासिने PSI की वाथोक असिदा चेन्नई हाइबा खंगलखिबा का लोइना अंदक्ता अमृत फोलबो ट्रांसफर तौखिबने मागवाथोक असिदा चेन्नई हाबसि खंगलखिबा का लोइना ADGB ऑफिस द सीनियर IPS ऑफिसर R हितेंद्र ADGB बमहा की मोटा पोस्टिंग पीके आईबे एग्जामिनेशन द कैंडिडेट लिसिंग जगह मरी हेना सरुक याकिबा सब इंस्पेक्टर समंगा निफुगा मंगा लोबगा मरी लेना पोथोक अदुदा BJP की लुसिंगबा अम ओरिबा कालीबरी डिस्ट्रिक्ट दगी दिव्या हागर खिन मदुगी किंगपिनी हन मराल सिबा लैखरबने वाथोक की मतंग द फोल्ब मराल सिरिबा अदुदा मागना फम कुनगा मंगा की लुपा लाख कुंट्रा लौखे आइबे यावरे CID की स्लूथ सिंगना हिरमसिग मरी लेना टेक्निकल एविडेंस पुना बखोंगत के अमसुंग फारबा पुलिस ऑफिसर सिंगना मागवाथोक अदुदा चेन्नई आना फंगदोरके ओडिशा द सही अहुम के मनुंग द रेप केस लिसिंग तरागा मंगा रजिस्टर तौगे हौगिबा सही अहुम हाइबदि कुमजा लिसिंग अनि तरागा मफंदगी कुनिथोय फावबदा
Odisha the rape case listing taramanga yanere start tauki ani ning tauka ba numita Minister of State SOS for Home Tosar Kanti Berana Odisha Assembly the Fongdokre Congress ke MLA Santos Singh Salujan hangbawang amagi oina paukum aiba paukum piraduna Minister asina haki madudi Odisha the sahi hongi matam adu the punna rape case listing tarabanga sadre taragam do start tauke start tauki ba pun ba case singa doki manung the case listing tara chama kun ga mapanta nupi sina victim sum oiki amasu minor singa mayokta sexual assault ke case listing manga samanga marfu ga mari report tauke Komza lising ani tara ga mapanda rape case lising mari samanga marfu ga manga register tauke amasong Komza lising ani kunda case lising mari sadru kuntra register tauke State asida kumza lising ani kun mathu the case lising manga samanga marfu trani par register tautu rape case sing khangen hengalake Kathmandu the live and then embassy ki security guard ama masamatum to nakmaina caption to the sijakre Nepal ki Kathmandu the live and then embassy ki security guard ama masamatum to nakmaina caption laga sijakre ana paugi source amaki batong ina phone togle Indian embassy ki source the karigumba akuba warol sing amata pipa tawdana incident atu ki matangda confirm tawkre embassy source ki matong ina di suicide tawkre intent national adu masagi sai kontra kan ithoi suraba difak sing koba miyo yamane Mana pari rifle aduna masama tum da kapsilaga sijaki bani hari. Divak Singh asi bhaksang adu Tribhuvan University ki teaching hostel Maharaj Gansda pukolak laka postmortem tauhre and police ki warol matung ina phangdokre. Mang matokram na suicide tawraga si kivano abadu disapsana kang bangamre. Security guard asi Uttarakhand da pokpam yoni incident adu thokiba matam da mahak duty tadol lei aina Kathmandu. Post newspaper na embassy official sing na aiki bo warol paladuna phangdokle. Nepal police ki team amara su Indian embassy da chalaki yengsin kre Indian embassy na su incident adugi matang da internal gi oivan investigation chathare English ngani manga gi January thad Indian embassy da thoki ba thawdok amada security guard ani siraka topa amana asoka pandang khiba gi thawdok leikrabani hare Kofan Hagen da live shopping mall amada namai kapada mioyhum sikre kaya sokre Denmark ki kwadi ki chawpa shopping mall sing ki manung da amawariwa capital Kofan Hagen da live shopping mall amada thoki ba namai kapa ki thawdok da mioyhum sikre atai kyan aso pandang kre ani ning thawka ban bita police na phangdorakli press conference amada wangang latuna Kofan Hagen ki chief police inspector Soren Thomasen haiki madudi Ambedkar district live Field shopping center thoki ba namai kapa ki thawdok da masagi sahi nifu helaba mi amaga loina inkalakliwa na ani sike Nomaisin mi ki bitang pung manga mina kuntra ka mangarom ta bada thawdok adu ki matang da police da Kol tawduna khangalaki pung manga mina difu ga nifan ta matam da rifle amaga loina na ammunition pai ba masagi sahi kun ga ni thoirom suraba danis no pa ama shopping mall adu gi mapan da ki faki an police officer asna phangdoke Nongmai kapa ki thawdok adu shopping mall adu gi manung da leiba tongan ba mafam sing ta thoke social media footage da mall adu gi manung da mi faidun siena ba made khulai madik chana faiba law enforcement officer singi saktam sing uba phangke Officer sigi matungina gunmen adu gi pandam karino haiba khangba kamdri amasong suspect asi ning thawka ban mita just amada phang phang sa thare Thomasen namakata na haiki madudi thawdok adu terror attack oiram loi ainingai leite Nomajin mit kin bidang atheng bada wangang latuna prime minister Mette Frederiksen na Denmark da tam thiraba nongmai ki attack ki thawdok ama thokre Nomajin gi atheng bada lepa kasi da tam thiraba nongmai ki attack ki thawdok ama thokre Myoi kya sikre atai kya man aso apan hangre Malalai jitrapa miyoi sina shopping tawringa da natrangna sari thaklingi da tam thiraba attack adu sathage bane Akwai gi fajarab amasung mahusada gi khudong thiba thawdok ama ta thoktana laklava Capital asibada mit asida pungo hongale ana prime minister Frederiksen na phangdoke Makatarakwa atopa Manipur ki pau amakak tangga Aigi maruptu aibu kalam laga aigi imangda sikhibane Noni distriki makwam da thokiva landslide da hingaudur rems da lahingliba Assam gi Morigaon dagi bomben fokan na hojik phawwa mahingle abisi thajaba ngamde ningsing bada tujung laba thawdoga duda Magi marup Gopal fokan namhakpo kalam laga mhaki mibang wakta da laikhidabani aina mhakna phangdok lake Aki bagi masa korpa landslide duda railway gi construction worker oina laikhiba Roman fokan na thawdok aduki matangda wari lida duna hai landslide thokiba kem aduda laiduna sahi mangarom ase construction company abagi makhada railway construction worker oina thabak tawrakhibane magtha mari gi mamang da mhaki mem Assam dagi halakibane thawdok thokiba ahing adum hausagum athengba ahing phawwa Philama mi yekdana makhoi laike makhoi yamna nungaina tum thanarakpa matamda earthquake thokpabum laibak nilakhi yamna thuna makhoi na leiriba mafam adu sian thagi
Laikom amasung nungna makhoi kem adugi mathakta tasin baga loinana mafam adu leiba khudimak turel da tasin khe maksu laikom manungda nansindu da laiki adubo kan huan badagi laikom adu lakthokdana sor huan ba phangkhe manhai turel gi ising adu khudakta ising gi imai wangkhalak baga loinana miyoi kyana kan biu haina launa rakhi adubo miyoi amatana amana amubu mateng pangna bangam khe de makbo maki maruk gopal fugan ising dagi ingkhalam khe makbo ingkhat piramlaba matungda gopal di laikom maruktagi na thokpa ngamdana laiki amaso ising gi mai wangkhalakpadagi mahaki mangmakta si ke mahakti mathang gi ayukta villager sing laktuna kan biki anu sumhangna makha ta ke panbajabadi landslide thokpa adu da si ki ba amasung asokpa punna asam gi miyoi kun ga mangarum yaw ke asam sarkar gi mege degi thokdok adu da laiki da baksang sing amadi asokpa sing ya lift tawri mafam sta asam gi cabinet minister Pios Hazarika laktuna rescue operation yang sin bagi matakta infada laying liba asokpa sing gi phimam yang sin ke Margasida Assam Legislative Assembly of Fortune Gilusing Ba Devada Saikian Prime Minister Narendra Modi Railway Minister Aswini Vaishnav Pamasung Assam Kisi Minister Hemanta Biswa Sarma Dai Pasirul Thaduna Tawdok Aduda Laiki Pamasung Asok Pandanglaba Singi Imungda Selki Mating Pangbina Nabagita Hijakre Magna City Aduda Awang Nopoki Geosensitive Zone the Indian Railway Nasyangba Sagali Basi Amukhana Yangchintu Matungda Asing Patawdok Tok Tanabasin View Aiba Oa from Satamki Aroibada content sing asiki markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punamak pathagasari channel asin adomda kanarabadi subscribe tawi business subscribe tawi ramaloinana like and share to sukawi kanuk namakpo amukhana thagasari